Unlock for Haukiva September Kitang Amadigi Hauna, Satiki Bagalina, Tamenglong Amusung, Noney Ziradisu, Ayuki Pung, Tarukegi, Nubidang Wairam Pung Manga Fawa, Kaitel, Dukan, Lalon Itiki Mafam Sing, Bank, Office, Mahusagum, Hang Nabahukre. Adumakpu, School, College, Tuition Center Singdi, Hang Nedri. Malimpumda leptana sandorog diba laina lecture COVID-19 asina miyamgi punsida chawna khudong sadaba mayuknari adumakpu hojik fawbadi ishorogi thawjaldagi Tamenglong amusung Noney jilada lecture asina asiba makti thohandri hojik fawbada Tamenglong jilada COVID-19 positive case sahum kunthamathoi sure madugi manungda patient chani humpudrama fandi recover tokre aduga hojik miyoi yangkhaini thoina COVID care center da layingdona leiri Miyoi sani niputeret na hojik masa-masagi yumda home quarantine tawdana leiri. Amaromda Noney jilagi oina laina asina miyoi chama tramathoida positive oiba thengnaki. Madugi manungda miyoi meifudramapan di naba fakre. Hojik miyoi marina COVID care center da layingdona leiri. Sarkana unlock for sana kibaga loinana mipum khuding nasu isa na yen tabiduna SOP amasung guidelines sing ningthina follow tawat changi natragadi laichat asina mioi kharadagi mipum khuding da sandorokba yabagi chance yamna wangna lei mipum khuding well disciplined ga loinana tamthirabal aina asidagi ngakthoknaba hotnaba tai amasung lanjang asi khara henna sikchinna lan thengnaba tai haina khali Yariba makai sahi taragi makhada leba angangsing amasung sahi humfugi mathakta leba miyoi singna hena chiksinba fai Rastriya Poshan Ma National Nutrition Man lakhibaga loinana Tamenglong amasung Noney jiladisu thabung palen asi sathaba haukhre ICDS Shell Tamenglong tamai tawsemna sinduna Tamenglong da haukiba September kitang amada jila thaki palen adu jila asigi Deputy Commissioner Sri Armstrong Pamaina DC Office ki Conference Hall da haudokhi Numitumakta Noney jilagi oina palan adu Noneygi SDO Sri Namlalung Gangmaina Noney DC Office da haudokhi Thoram aduda CDPO Supervisor sing One Stop Center gi staff sing su saruk yakhi Hojik jila ani asigi miyamna pamlibadi masi oiba tinjak asi angang amasung mironbi nupi singda matau karamna pija pithakani amasung hairiba tinjak asi kadaidagi fangani amasung kari matamda pija pithakani haibani chingba awareness campaign khun singda chathabiba pamli demonstration camp kayasu panthokpiba miyamna pamli Ning tamlanbi haipo zadonongi mifudra suba death anniversary Tamenglong amasung Noney jiladisu haukiba August kitang kunma panda paksanna pangthoknaki maru oiba palan adu mahaki ponafam lamdam puiluan kamironda mahaki mongphamda athoba numit haina pangthokki Thoram aduda laikhidraba athobagi mongphamda leisu katuna ikai khunaba utkhi amasung mahaki punchi wari linaki Athoba numit adu Tamenglong District Headquarter da leba Haipo Jadonong Memorial Park da CSO lirising na leisu katuna ikai khumnaki amasung mapum oiba program indoor stream da pangthokki Thoram aduda lecture program ama political aspiration of Haipo Jadonong at the backdrop of British colonialism haiba bishoida retire IAS RH Gonmaina lecture to wiki Palan adu Jarenong Jatina Taba Assam Manipur Nagaland amasung city kayadasu pangthoknaki Numidangda mera chukhatuna yumthom khudingda athoba Haipo Jadonongbu ningsingki Hojik Noneygi local kayada phau pambida taba laina wahikna lubik yada marai chathadun leire Maram aduna mari leinaba bibagna athubada miyeng changbiduna darka leiba thabak paikhatpinaba lomi kayana taksilakli